Kuki MLA signal lengak sembada yaukibagi mayakta Kuki signal leptana kongjang sanctionary masugi saruk amo ina Surasanpurda miyamge rally satkibaga loinana Deputy Chief Minister Nemsa Kipgen MLA LM Khokte amadi MLA Ngursanglu Sanate gi mitam maitha khrei nakalabaromdana MLA ahungi APG khinduna Kuki Nupi singna ashauba utkhrei Nupi macha ahum dolandagi chongthaduna sijakhrei sahi ahum leptana mobile game sanarakhi sahi ani school ka kide apokpa mapada papa Korea da satsi hairam ki Korea gi mobile game amani makhona sanaramba adu mapal thoraktura lekai angang singa punminaba sanaminaba tawramde ngarang ahing apokpa mapana mobile game adu adum sanaduna lei haina sairubane sijabagi zerol ama thamlamkhi nongyai pung anida mathor mapal wangbada leiba makhoigi flat ki balcony dege makhoi ahum masil manau nupi macha ngakta mathang song thaduna thawai thakibani haidi thawdo asi Gaziabad thokibani haina social media singda thaganarakle ST list ki any Kuki tribe log thok na yauna demand kya torokhrei schedule tribe ST list ki any Kuki tribe haiba wahi log thok na yauna tongan ba demand kya Meitei alliance ki mai kai de handak naunu sem kiba anau balengak ta talakhiba ga loinana lenga asibu thagat pa phongdorakhrei Meitei alliance ki media coordinator na thadorok pa serol asana high state asida kumja 2023 ki May 3 dege hauduna thokliba matam sanglaba irang asina maram oiraga lamdam asigi miyam punama angakpa phangna wahalei thoklibe irang amadi miyam punna waminariba asi mamang thaktagi hauna nikthina lengak pangamdabadagi soirakpani soyet naduna leiriba suspension of operation su agreement amade kanglon kaina sangsilakpa mitop miyacha sing asina state asida thokliba irang asige khwaidagi chawba horakphamne oiragliba phiba masida miyoi kya amana relic camp da lanjena duna leiri phiba masida nauna lakhaba lenga asugi chief minister na thodang lauduna IDP sing masa gi mayum da hanjal hanaba honaba asisu khwaidagi maruni nauna lakliba lenga asida miyam ki interest da thamningba maru eba demand sing de su agreement abrogate tawba illegal immigrants sing NRC gumba mechanism sejinaduna masak khangdokpa lenga ki schedule tribe list gi any Kuki tribe haiba wahi asilok thokpa poppy cultivation muthatpa amadi drug network sing thugaiba amadi reserve forest sing da lam khopchiliba sing eviction tawthokpa haiba demand asune Manipur da ingtampa purak pasda lusingba sing punna thodang lominaba institutional accountability amadi constitutional morality ngakna chatminaba mathoktai loinana lamdam asda leiriba miyamna su lakliba anawbalenga asida constructive support piduna constitutional duty sing pangthohanbada apunbo oina thodang lomina si haina serol asina makha takhe yumlakta bom pokai hanbigano haina thamlakhrei thasge ahungi numidang da lalampung takhelambam laikai gi LPG godown amasung yum oina su leinaba maphamda bom pokai halambabo lalampung takhelambam laikai youth organization gi president Elangbom Joy Kumana Paumi singi khuthangda akanamo ongda yaningda phongdokhrei I am na nongan ba hatkhiba gi case ena ada sinahan bio hairakpa petition gi while sathakigani hana thamlakhrei Imphal West ki singjamai PS na koliba kwakithel konjang lai kaidagi akoijam nongan ba apokpa laikhidraba AK Langamba NSCN IM ki masak naiba kadar ama yauna mioi kharan tamthina halaga thamlambadagi February 2023 da kangpo PPS ki kilometer ahumlom damak lap na leiba sangobung khulgi mafam amadagi phangkhebagi matangda kangpo PPS na case ama lokhalabasu case adu NIA da sinaduna investigation sathabiyo haina Manipur lenga ki maikedi gi hajarba phawbada NIA na hauju phawbada case lokhalu yadabagi mayakta High Court of Manipur da file toropa petition gi wire makha tana sathakhiga dauri wakada si laikhidrabi apokpi akoijam santibala sahi humdraga nipana petitioner oiduna Union of India gi mahotsinba Ministry of Home Affairs ki Home Secretary Manipur lenga ki mahotsinba Commissioner Home amasung NIA gi Director General bo responding oihalaga makoi ahungi mathakta September 2024 da file tawrakhibani wakada sigmatugina High Court na Writ Petition C number 631 of 2024 lokhalaga masigi well thankhang na chatharakibani adumona maknasi phawbada NIA gi maikaidagi thodo asigi matangda police na lokhatpa case adu makoina loksilaga investigation chathau haiba yadribani Mihat asigi mayakta semkiba JSC amasung laikhidrabagi apokpina matam adugi Manipur lengakta kanna taksinbadagi March 19 2023 da Manipur lengaki maikidagi Commissioner Home na thodo adugi case asi NSCN IM gi kadar sing senabanina
NIA da transfer tawduna investigation sathahanbiu haiduna phawba aiba serol ama piduna haijakibani adubo NIA na case lokalu yaraktabadaki High Court of Manipur da file torakliba petition asigi thengkhang naina chatharakpa wile gi manungchana mamang thagi 30 da su petition asi Justice A Guneshwar gi bench na close list gi item number 34 da haptuna lokhatki adumoinamak numit adu da petition asi lokhanaba mathau taba matam court hour gi manungda phangkhidabadagi petition asigi petitioner gi maikaida leblak leba senior counsel khaide manina court ta mathangi wire sathagadaba numit yariba makai atenba matamgi manungda lepiyo haijabadagi court na so ayaba pireduna petition asigi makhataba wire sathanaba lepkhibani haidi court namang zonana lepkhibagi matungina petition asig ngarang bench asigi close list dagi item number 49 list tawke adum oinamak ngarang petition asigi makhataba wire sathanaba numit asigi mangoinana respondent singi maikai dagi ngarang sathapam thokpa wire sathabidunaba amasung atopa numit ama pibinaba haijaraki haidi adum oinamak senior counsel khaidem mani gi maikai dagi mathangi wire sathagadaba matam asi khajiktang sangmale amasung kharak ngankhana lepiyo haina court ta haijabadagi court na so ayapa piraduna petition asigi makhataba wile mathang thagi tarada chathanaba lepkhre haidi Canal da tasin bada mioi ani sire hari Uttar Pradesh ki Jalon district ta ngarang motorcycle ama thongai ra matung nan thoktu na thokina ba hoda bada car ama canal ama da tasin bada ge mioi ani sikre haina police na phongdok khrei police officer ama na phongdok pa matung ina thodo adu ngara ayok pung tora ma thoi makhairom ta bada Jalon district ki car thara mot manakta kokra at road ta thoki bani mahana hai ki car aduna thongai ra bada gi motorcycle tung duna lakpa mioi ama sokhe matung da nan thoktu na sen khina ba honara aduna car adu kanna thauki adu kanna thaubuda driver na control ngam haudabadagi car adu lambi dagi haidokraga aruba canal amada tasinbaga loinana maduda tonglakpa mioi animak khudakta siki haina mahana phongdokhe Washington Post na journalist sahum ki mathakta lokthokre hari US ki media organization ama oireba Washington Post na journalist sahum ki mathakta thabakta gi lokthokre media organization asina lawrokliba khongthang asina sana khonabagi paw lawriba journalist sing lebak manung ki thautok wathok se paw lawriba journalist sing amasung lebak ki wangboda mathau tawriba journalist sing da asoba saitheng ama pire organization asina makhoi gi sinmi sada kunthrarom thabakta ki putha hankhiba asina organization asida yauduna masagi punsi semjaba kaya gi mathakta hena awaba polum ama mayona hale hari media organization asigi executive editor oiriba mata morena ngara ayuk newsroom da mathau tawriba employees sing da phongdokhibada organization asi matam sana sel puthaduna lakpadagi sefong asibu pariba miyam gi apamba adu mapung phana thunganba ngamdabadagi thaurang asi lokhalakibani hari employees sing lokthokpa sina organization asigi section khudimakta sai theng pidabadina te haina su mata morena phongdokhe Russia ka lantheng nabada Ukraine gi lanmi lising yang khaimang ngasi ki haina President Zelensky na phongdokre Russia ka sahi mari chupna lantheng na rakibada Ukraine gi lanmi lising yang khaimang lan phamda se ki haina Ukraine gi President Volodymyr Zelensky na phongdokre France 2 TV ga ngara akhanana unaba amada President Zelensky na lan phamda sikiba makhoi gi lan mission gi masing lauthokibane Russia ga songna deba lan asida leba adugi masing yamlaba mioi kya sumal kibagi report lai haina President Zelensky na phongdorokpaga loinana kip amasung Moscow na su makhoi gi Asiana amasung ama ata nangkiba singi paudam sing sang naina phongdok narakle BBC na phongdorokpa wafam amada Ukraine da lantheng na deba Russia gi lanmi 1.60 ki hari US President Donald Trump na lusingona sahi mari suraba lan asi losin ba hona bagaloina tamthiraba lan asi kumja 2022 ki February kungani thoida Russia na yumlona bada lairiba Ukraine da mapung phana landa aduna leba anigi marakta lan sokna ba haukibani hari